Manipur gi Imphal City dagi kilometer kuntare lomtamak chatlaga laiba Vishnu district ta lairiba miyam na brick temple haragasu khangnaba Vishnu Templebu miyam da pak sana khanghanaba ningthina yengsinbinaba amadi preserve tawduna thambinaba Rajya Sabhagi MP Ningthou Sanajaoba leisembana parliament ta taksinkhre ngasi kiba parliament wifam gi 0 hour gi matamda Vishnu Temple ki wafam asi pukhatladuna MP Ningthou Sanajaoba na hai Manipur gi Imphal City dagi kilometer Kuntare lomtamak chatlaga laiba Vishnu district hariba mafam asida lairiba miyamna brick temple haragasu khangnaba Vishnu Temple asi state asigi khwaidagi leadaba laisang singi manungda ama oiri laisang asima Lord Vishnu da kathoklaba laisang amani loinana laisang asi kumja Englishing amaga chambriga humfutaretagi Englishing amaga chongaga supna nipan AD fauba Manipur gi Ningthou oina pankiba Ningthou kyambagi matamda sakhi Ningthou kyambana yumthangnaba leibak Upar Vermagi Ningthou Sangi mafamdagi Vishnu emblem ama fanglaba matungda laisang asi sakibani haiki MP Sanajaoba makhatana hai laisang asina Manipur gi oina India government ki Archaeological Survey of India gi makhada leiba amata ngairaba protected historical monument amasu oidi hadiba laisang asi sabagi maong matau asi Burmese amadi Bengali laisang asimaki maong matau lauduna sabani haiba uddi asigumba makhal gi tanglaba historical monument asida ASI na hena meeting chonghaningi Masibu promote taunaba amadi malem pumada lamkoiba tourist singi pukning sumhanaba parliament caretaker chokidar amadi gardener na chingba thamduna ningthina semhanaba mathau tai laisang asina Manipur da Hinduism changlakhiba matam amadi state asina yumthangnaba lebak singa yamna close oiba cultural relationship Siar taunai haiba uli haiba wafam thamaga loinana monument asigi matangda miyamda paksana khangananaba ningthina yengsinbinaba amadi yokhatuna thamba amadi atai atopa mari leinaba mamal leiraba ningthiraba potsak sing hapchilaba matam adu khaktada laisang asigi asengba puari cultural value amadi maru oibasing adu mayek sengna khangba ngamgani haiba wafam thamaga loinana laisang asibu ningthina yengsinbibaga loinana preserve tawduna thambinaba MP Sanajaoba house da Pukhatladuna India government taksinkhre. The style of the temple resembles Bengali hut type structure built with bricks and a lime sulki. The silent structure feature of the temple is that it is covered by a corbel roof. The architectural style of this temple shows the influence of both Brahmins and the Chala architectural style. I urge upon the government that the true natures of the character of this temple could only be showcased by proper awareness, care and preservation of the monument and adding other related aesthetic values.